ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯔꯔꯣꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯍꯧꯕꯁꯤꯡꯅ ꯅꯪ ꯀꯔꯝꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯅꯝꯖ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯑꯃꯗꯤꯗꯁꯨ ꯑꯩ ꯄꯤꯛꯑꯞ ꯇꯧꯖꯒꯦꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯃꯁꯤꯒꯤ ꯏꯟꯇꯦꯟꯁꯟ ꯑꯇꯣꯞꯄꯒꯤ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯍꯦꯟꯖꯟꯅ ꯄꯦꯅꯤꯛ ꯑꯣꯏꯕꯒꯨꯝꯕ ꯑꯃ ꯇꯧꯕ ꯄꯦꯅꯤꯛꯄꯨꯗꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯁꯤꯒꯗꯕꯅꯤꯅ ꯋꯥꯕꯩ ꯇꯧꯅꯔꯤꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯍꯥꯏꯋꯦꯒꯤ ꯃꯔꯛꯁꯤꯗ ꯂꯝꯕꯤꯗ ꯌꯥꯝ ꯆꯥꯎꯅ ꯅꯨꯡ ꯀꯩꯀꯩ ꯐꯩꯖꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅ ꯃꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯁꯤꯗꯪꯗꯤ ꯑꯩ ꯇꯧꯕꯤꯒꯅꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ ꯁꯔꯀꯥꯔꯒꯤ ꯄꯨꯂꯤꯁ ꯊꯅꯥ ꯃꯌꯥꯝ ꯂꯩꯔꯤ ꯏꯁꯥꯅ ꯚꯥꯞ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯄ꯭ꯔꯤꯀꯣꯁꯟ ꯀꯔꯝꯍꯥꯏꯅ ꯂꯧꯒꯅꯤ ꯃꯌꯥꯝꯗꯒꯤ ꯗꯤꯁꯇꯦꯟꯁ ꯀꯔꯝꯍꯥꯏꯅ ꯊꯝꯒꯅꯤ ꯃꯌꯥꯝ ꯁꯣꯛꯅ ꯁꯝꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯄꯦꯅꯤꯛ ꯑꯣꯏꯁꯟꯕꯤꯒꯅꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯒꯅꯤ ꯑꯗꯨꯒ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯄꯣꯏꯟ ꯑꯩꯅ ꯄꯤꯛꯑꯞ ꯇꯧꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯆꯥꯔꯒ ꯃꯌꯨꯝꯗ ꯊꯛꯆꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯣꯛꯇꯣ ꯊꯧꯖꯕ ꯔꯤꯛꯁꯣ ꯊꯧꯖꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯤꯠ ꯀꯩꯀꯩ ꯌꯣꯟꯖꯔꯒ ꯍꯤꯡꯖꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯔꯀꯥꯔꯅ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯔꯀꯥꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠ ꯄꯤꯕ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯦ ꯐꯣꯟ ꯄꯥꯏꯈꯠꯇꯦꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯔꯦꯁꯄꯣꯟꯁ ꯂꯧꯔꯛꯇꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯦꯛ ꯇꯧꯕꯒꯤ ꯑꯗꯒꯤ ꯃꯌꯥꯝ ꯄ꯭ꯔꯦꯁꯔꯁꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯃꯌꯥꯝꯁꯤꯅ ꯈꯨꯟꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯇꯕ ꯂꯩ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯗꯦ ꯍꯥꯏꯕꯗꯨ ꯈꯨꯟꯗꯨꯗ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯐꯧ ꯂꯩꯕ ꯈꯔꯅ ꯃꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯕꯤꯔꯒ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗꯨ ꯌꯥꯝꯅ ꯑꯋꯥꯅ ꯃꯤꯉꯣꯟꯗ ꯏꯀꯥꯏꯗꯅ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯃꯣꯏꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯥꯟꯅꯔꯒ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯤꯁꯤ ꯊꯦꯡꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯑꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯦꯅ ꯍꯦꯟꯖꯟꯅ ꯄꯦꯅꯤꯛ ꯑꯣꯏꯕ ꯑꯗꯣ ꯏꯁꯥꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡ ꯊꯤꯡꯖꯤꯟꯅꯗꯅ ꯌꯣꯠ ꯈꯥꯖꯤꯟꯅꯗꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯇꯟꯖꯥ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯃꯇꯦꯡ ꯄꯥꯡꯅꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯁꯥꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯊꯝꯍꯟꯕꯤꯌꯨ ꯑꯗꯒꯤ ꯈꯨꯟꯗ ꯆꯪꯍꯟꯕꯤꯒꯅꯨꯅ ꯄꯥꯎꯁꯨ ꯃꯌꯥꯝ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯍꯥꯞꯄꯗꯨ ꯎꯕꯤꯔꯝꯃꯅꯤ ꯃꯁꯤꯗ ꯗꯤꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯃꯌꯨꯝ ꯌꯨꯝ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯛꯅꯔꯤꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯥꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯣꯏ ꯄꯥꯔꯇꯤꯀꯨꯂꯔꯁ ꯃꯤ ꯑꯃꯅꯤ ꯈꯛꯇꯅꯤ ꯅꯥꯕ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯁꯔꯀꯥꯔꯅꯕꯨꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯈꯪꯕ ꯈꯔꯗꯨ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯁ꯭ꯄ꯭ꯔꯤꯠ ꯇꯧꯔꯣꯏ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯁꯦ ꯊꯤꯡꯖꯟ ꯈꯣꯠꯆꯟꯕ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯃꯁꯤ ꯄꯦꯅꯤꯛ ꯑꯣꯏꯕꯤꯒꯅꯨ ꯏꯁꯥꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯒꯤ ꯇꯣꯏꯂꯦꯠ ꯀꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯉꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯅꯥꯝꯇꯒ ꯁꯣꯛꯅ ꯁꯝꯅꯗꯦ ꯑꯩ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯀꯔꯝꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯁꯣ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯨ ꯑꯩ ꯎꯠꯆꯔꯒꯦ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯤ ꯁꯤꯗ ꯑꯩ ꯀꯅꯥꯝꯇꯒ ꯁꯣꯛꯅ ꯁꯝꯅꯗ꯭ꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯇꯣꯏꯂꯦꯠ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅ ꯇꯧꯔꯒ ꯑꯩ ꯁꯥꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯒ ꯇꯥꯔꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗꯗꯤ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯑꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯗ ꯑꯩ ꯌꯨꯝꯗꯨꯅ ꯅꯟꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯤꯗꯩꯗ ꯑꯣꯖꯥ ꯑꯣꯏꯕ ꯗꯨꯀꯥꯟ ꯐꯝꯕ ꯑꯗꯩ ꯃꯦꯗꯤꯀꯦꯜ ꯐꯝꯕ ꯑꯇꯩ ꯑꯣꯖꯥ ꯑꯣꯏꯕ ꯏꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯂꯩ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯔꯛꯏ ꯅꯪ ꯇꯣꯉꯥꯟꯅ ꯂꯩꯌꯨ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯒꯅꯦꯅ ꯍꯥꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯗ ꯁꯨꯃꯥꯏꯅ ꯀꯤꯅꯗꯅ ꯑꯩꯈꯣꯏ ꯄꯦꯅꯤꯛ ꯑꯣꯏꯗꯅ ꯂꯩ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯑꯣꯏꯈꯤꯕ ꯌꯥꯏꯅ ꯑꯩ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯗꯣ ꯑꯩꯒꯤ ꯇꯣꯏꯂꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯡ ꯄꯩꯅꯔꯝꯕꯅꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯃꯣꯏꯒ ꯀꯅꯥꯝ ꯁꯣꯛꯅ ꯁꯝꯅꯗꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯣꯒꯤ ꯀꯩꯅꯣ ꯈꯔꯗ ꯍꯥꯞꯄꯒ ꯑꯩꯅ ꯆꯥꯔꯒ ꯑꯗꯨꯝ ꯑꯩꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯆꯔꯦ ꯕꯤꯜꯀꯨꯜ ꯆꯞ ꯆꯥꯅ ꯑꯩ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯁꯔꯀꯥꯔꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯧꯖꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯋꯥꯕꯤꯒꯅꯨ ꯐꯖꯅ ꯂꯩꯕꯤꯌꯨ ꯄꯦꯅꯤꯛ ꯑꯣꯏꯕꯒꯅꯨ ꯇꯧꯕꯗꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯦꯞ ꯑꯣꯏꯕ ꯅꯠꯇꯦ
masa hana faba karisu leitaba khitang kaino tawba misingna club naharolsing kainosingna mayamda पेनिक ओइदनबा अदुगा मयामदा मतेंग पांगबगी खोंजंग सिमदि चंगबियु हाइरगा आई वीडियो सि मतंग सिदा लोइसनजरगे थैंक यू।